ꯃꯌꯥꯝꯕꯨ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔꯒꯤ 15 ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯈꯣꯏꯌꯥ ꯁꯤꯟꯕꯁꯤꯡꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄ ꯑꯣꯛꯄꯒꯤ ꯊꯧꯔꯝꯁꯤꯡ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯏꯕ ꯃꯔꯨꯑꯣꯏꯕ ꯋꯥꯄꯥꯎ ꯑꯁꯤꯗꯤ ꯏꯃꯥꯅꯨꯑꯦꯜ ꯒꯣꯗ ꯋꯤꯊ ꯑꯁ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯔꯤꯕꯅꯣ, ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ꯫ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯑꯕꯇꯥꯔ ꯑꯣꯏꯅ ꯂꯥꯛꯈꯤꯕ, ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯋꯥꯕ ꯈꯥꯡꯈꯤꯕ, ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯈꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯁꯤꯗ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯥꯈꯤ ꯇꯧꯒꯥꯟꯗꯒꯤ ꯏꯄꯥ, ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯚꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤ꯫ ꯏꯄꯥ, ꯄꯥꯞꯆꯠꯂꯕ ꯅꯥꯏꯗꯦ ꯐꯈꯤꯗꯕ ꯄꯥꯄꯤꯅꯤ꯫ ꯏꯄꯥ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯁꯤ ꯉꯥꯡꯕ ꯃꯇꯝꯗ ꯏꯄꯥ, ꯄꯥꯞꯆꯠꯂꯕ ꯅꯅꯥꯏ ꯄꯥꯄꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯌꯥꯏ ꯏꯄꯥ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯗꯨꯅ ꯃꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯁꯤꯒꯤ ꯑꯥꯔꯊ, ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯃꯄꯥ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯏꯁꯣꯔꯅ ꯑꯍꯥꯟꯕꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯁꯦꯝꯈꯤ꯫ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯂꯩꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯑꯔꯣꯏꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯂꯧꯗꯨꯅ ꯁꯦꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕꯤꯔꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯏꯐꯥꯗꯥꯝ ꯑꯁꯦ ꯏꯗꯦꯟ ꯀꯧꯕ ꯂꯩꯀꯣꯜꯗ ꯃꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯂꯩꯔꯥꯡ, ꯎꯄꯥꯟ ꯋꯥꯄꯥꯟ ꯃꯈꯜ ꯃꯈꯜꯒꯤ ꯐꯖꯈ꯭ꯔꯕ ꯎꯆꯦꯛ ꯋꯥꯌꯥ, ꯁꯥ ꯁꯟ ꯈꯨꯗꯤꯡꯃꯛꯅ ꯂꯩꯇꯦꯡꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒ ꯂꯣꯏꯅꯅ, ꯏꯁꯣꯔꯗꯒꯤ ꯇꯝꯖꯗꯨꯅ, ꯏꯁꯣꯔꯗ ꯊꯥꯒꯠꯄ ꯁꯛꯇꯨꯅ, ꯏꯁꯣꯔꯒ ꯃꯥꯏꯒ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯏꯁꯣꯔꯒ ꯂꯩꯃꯤꯟꯅꯕꯗ ꯐꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯁꯩꯇꯥꯟꯒꯤ ꯂꯧꯅꯝꯗ ꯏꯕꯅ ꯇꯥꯗꯨꯅ ꯑꯃꯁꯨꯡ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯗꯨꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯥꯏꯖꯥ 59:2ꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯈꯣꯏꯒꯤ ꯄꯥꯞꯅ ꯅꯪ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛꯅꯔꯦ꯫ ꯅꯈꯣꯏꯒꯤ ꯄꯥꯞꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯈꯣꯏꯗꯒꯤ ꯂꯣꯠꯁꯤꯜꯍꯜꯂꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥ ꯇꯥꯕꯤꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯩꯈꯣꯏꯗꯒꯤ ꯂꯣꯠꯂꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯆꯤꯟꯅꯥꯎꯁꯥ, ꯄꯥꯞ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯥꯅꯨꯑꯦꯜ ꯒꯣꯗ ꯋꯤꯊ ꯑꯁ ꯍꯥꯏꯕ ꯑꯁꯦ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯂꯩꯅꯕꯤꯔꯕ ꯑꯐꯕ ꯃꯔꯤꯁꯦ ꯇꯠꯅꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯞ ꯇꯧꯗꯨꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯍꯥꯏꯔꯤꯕ ꯇꯠꯅꯈ꯭ꯔꯕ ꯃꯔꯤ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯋꯥꯁꯛꯄꯤꯔꯝꯃꯤ꯫ ꯑꯥꯏꯖꯥ 7:14ꯗ ꯑꯁꯨꯝꯅ ꯍꯥꯏ, ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯤꯔꯣꯟꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯀꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯏꯃꯥꯅꯨꯑꯦꯜ ꯀꯧꯒꯅꯤ꯫ ꯃꯦꯊ꯭ꯌꯨ 1:23ꯗ ꯍꯥꯏꯔꯤꯕ ꯏꯃꯥꯅꯨꯑꯦꯜ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ? ꯒꯣꯗ ꯋꯤꯊ ꯑꯁ, ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯥꯄꯤ ꯑꯩꯈꯣꯏꯒ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ꯫ ꯑꯗꯨꯅ ꯃꯦꯔꯤ, ꯅꯍꯥꯛꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯁꯤ ꯀꯧꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯃꯤꯁ ꯑꯗꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ, 2 Corinthians 4:6-8ꯗ ꯍꯥꯏ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯏꯁꯣꯔ ꯁꯩꯇꯥꯟꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯃꯝꯍꯟꯈ꯭ꯔꯦ꯫ ꯃꯝꯍꯟꯗꯨꯅ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯑꯩꯈꯣꯏꯗ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ, ꯄꯥꯄꯤ ꯑꯩꯈꯣꯏꯗ ꯉꯥꯟꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠ ꯑꯁꯦ, ꯏꯁꯣꯔ ꯊꯥꯖꯗꯕ ꯃꯤꯁꯤꯡ ꯑꯁꯦ ꯄꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯃꯝꯕꯗꯒꯤ ꯃꯉꯥꯜ ꯉꯥꯛꯁꯅꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯈꯤꯕ ꯏꯁꯣꯔꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯉꯥꯜꯂꯦ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯏꯊꯣꯡꯗ ꯎꯔꯤꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯦꯡꯂꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯉꯥꯜꯂꯔꯦ, ꯃꯉꯥꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ꯫
Satan ꯑꯩꯈꯣꯏꯕꯨ ꯃꯃꯟꯈ꯭ꯔꯦ ꯄꯥꯞ ꯇꯧꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯃꯃꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯑꯁꯤꯒꯨꯝꯕ ꯑꯃꯝꯕ ꯄꯥꯞꯅ ꯃꯃꯟꯈ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯃꯉꯥꯜ ꯐꯖꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯖꯣꯟ 1:1-3ꯗ ꯍꯥꯏ ꯑꯍꯥꯟꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯩꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯏꯁꯣꯔ ꯑꯣꯏꯔꯝꯃꯤ ꯏꯁꯣꯔꯒ ꯂꯣꯏꯅꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯏꯁꯣꯔ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯑꯍꯧꯕꯗ ꯏꯁꯣꯔꯒ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ ꯚꯔꯁ 3ꯗ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯏꯁꯣꯔꯒ ꯑꯍꯧꯕꯗꯒꯤ ꯂꯩꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯌꯨꯅꯤꯚꯔꯁ ꯑꯁꯦ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕꯅꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯁꯦꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏ ꯑꯁꯨꯝꯅ ꯃꯥꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯣ ꯃꯍꯥꯛꯅꯤ ꯚꯔꯁ 14ꯗ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯑꯩꯈꯣꯏ ꯃꯤꯒꯤ ꯁꯛꯇꯝ ꯂꯧꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯤꯑꯣꯏꯕ ꯑꯕꯇꯥꯔ ꯂꯧꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯣ ꯏꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯣ ꯃꯉꯣꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯊꯧꯖꯥꯟ ꯑꯃꯁꯨꯡ ꯑꯆꯨꯝꯕꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯍꯜꯂꯝꯃꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯏꯁꯣꯔꯗꯤ ꯌꯥꯝꯅ ꯊꯧꯖꯥꯟ ꯂꯩꯕ ꯑꯗꯨꯒ ꯏꯁꯣꯔꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯑꯁꯦ ꯑꯩꯈꯣꯏꯅ Exodus 34:6-7ꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯣꯖꯦꯁꯀꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁꯣꯔ ꯃꯄꯨ ꯏꯕꯨꯡꯉꯣ ꯏꯁꯣꯔꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯌꯥꯝꯅ ꯊꯧꯖꯥꯟ ꯍꯩ ꯑꯩꯈꯣꯏꯒꯤ ꯑꯌꯣꯟ ꯑꯔꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯟꯕꯤ ꯑꯐꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕꯅ ꯄꯤꯛ ꯊꯜꯂꯤ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤ ꯃꯈꯣꯏꯒꯤ ꯄꯥꯞ ꯃꯈꯣꯏꯒꯤ ꯑꯌꯣꯟ ꯑꯔꯥꯟ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯃꯈꯩ ꯑꯗꯨꯕꯨ ꯀꯣꯛꯄꯤ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯌꯥꯝꯅ ꯊꯧꯖꯥꯟ ꯍꯩꯕ ꯑꯈꯥꯡ ꯈꯟꯕ ꯑꯆꯨꯝꯕ ꯑꯐꯕꯅ ꯄꯤꯛ ꯊꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯞ ꯇꯧꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯑꯗꯨꯅꯤ ꯖꯣꯅꯥ 4:2 ꯑꯃꯁꯨꯡ ꯃꯩꯀꯥ 7:8ꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯁꯥꯎꯕ ꯇꯞꯄꯤ ꯃꯍꯥꯛꯇ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯤꯟ-ꯏꯅꯥꯎꯁꯥ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯏꯁꯣꯔꯒꯤ ꯂꯝꯆꯠꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯥꯎꯕ ꯇꯞꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯟ ꯍꯩꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕꯅ ꯄꯤꯛꯊꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯃꯈꯩ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯄꯥꯞ ꯀꯌꯥꯃꯔꯨꯝ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯛꯂꯒꯗꯤ ꯃꯍꯥꯛꯅ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯐꯠꯇꯕ ꯇꯧꯔꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯂꯝꯆꯠꯅꯤ ꯍꯥꯏꯔꯤꯕ ꯂꯝꯆꯠ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯁꯦ ꯀꯅꯥꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯐꯪꯉꯤ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯏꯁꯣꯔꯒꯤ ꯃꯄꯥ ꯅꯥꯏꯗ꯭ꯔꯕ ꯃꯤꯅꯨꯡꯁꯤꯅ ꯄꯤꯛ ꯊꯜꯂꯕ ꯃꯍꯥꯛꯀꯤ ꯃꯔꯝꯆꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯈ꯭ꯔꯕ ꯃꯔꯝꯆꯠ ꯑꯁꯦ ꯎꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯐꯣꯡꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯈꯤꯕꯅꯤ ꯄꯥꯞꯅ ꯃꯃꯟꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯎꯠꯊꯣꯛꯄ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯟ ꯄꯤꯕꯤꯕꯒꯤ ꯑꯉꯛꯄ ꯄꯥꯟꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯅꯨꯡꯁꯤꯕꯒꯤ ꯑꯉꯛꯄ ꯑꯁꯦ ꯃꯁꯤ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯦ ꯃꯁꯤꯒꯤ ꯑꯉꯛꯄ ꯑꯁꯦ ꯁꯔꯒꯗꯨꯁꯤꯡꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯕ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯃꯗꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯃ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯒꯅꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯁꯔꯒꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯒꯦ ꯑꯩꯈꯣꯏꯕꯨ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯧꯖꯥꯟ ꯄꯤꯕꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯁꯦ ꯀꯔꯥꯏꯅꯣ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯁꯔꯒꯗꯨꯁꯤꯅ ꯈꯪꯕ ꯄꯥꯝꯃꯤ ꯃꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯩꯅꯒꯅꯤ
हाइबसे अखोइनि अदुगा इशोरना खनबिख्रबा अखोइनसु क्रॉस की मंगांदा अखोइना क्रॉस हाइबसिना अखोइगी विज्ञान अमसुंग अखोइगी इसै ओइगनी अखोइना सरगदा लैरबा मतमदा अखोइना तमगदबा असे मही मसिंग विज्ञान असे करिनो प्रभु यीशु ख्रिस्ट की क्रॉस असनी प्रभु यीशु ख्रिस्ट की क्रॉस ता महान ताबिके बी महान मसिद उठखिबा मयाम असे नुंसिबा असिगी मरमदा अखोइना तमदुना सुलोइबा नाइरो इस्नाउसा अदुना अखोइना प्रभु यीशु ख्रिस्ट की माइथोना ngalliba mangal adudi karino haiba matana masai oijaba thadukpa nungsibane haibase अखोइना खंगनी हाइरिबा masai oijaba thadukpa nungsiba asina प्रभु यीशु ख्रिस्ट की माइथोना ngalliba ईश्वर की लमसत प्रभु यीशु ख्रिस्ट की लमसत अदुनी अखोइना कालभरीदगी मंगांदगी अखोइना खंगबा ngami maramdi masai oijaba thadukpa nungsiba haibsina सरग्रा अमसुंग पृथ्वीदा लैरिबा मिसिंगी हिंगनिंगाइगी लोनी हिंगनिंगाइगी नियमनी आइनी हाइबसे अखोइना उबा फंगनी सिनाउसा अदुना हाइरिबा नुंसिबा असिना असिगुमा कोर्सदगी उलिबा नुंसिबा असिना मसाइगी ओइजबा थीबा नुंसिबा अदु नत्ते अदुगुमा मसाइगी ओइजबा थीबा नुंसिबा असे ईश्वरगी थमोइदा लैते मसिदी शैतानगी थमोइदा लै अदुना यामना नोलुकपा यामना चिंगलेंबा प्रभु यीशु ख्रिस्टदा असिगुंबा अखोइगी मियोइबना कैदोंदसु चंगबा ngamलोइदबा मंगाना योमदुना लैरिबा ईश्वर इपा ईश्वर अदुगी लमसत अदो अखोइना ख्रिस्टगी मपाना अखोइना उबा फंगनिबनि सिनाउसा अदुना हौबा मतमदा ईश्वरना अहौबदगी हौना ईश्वरना माकी खुसेमदा ईश्वर मसामा से उतुना लाए माकी नुंसिबा से उतुना लाए प्रभु यीशु ख्रिस्टना सर्गा अमसुंग पृथ्वीगी युमफम असे सेमखिबनी हाइरिबा सेमखिबा मतमदा अखोइना ईश्वरगी नुंसिबा से लोइन उबा फंगि सिनाउसा सिंगपा तुरेन समुद्र मखन मखल कयागी फजखरबा लैसिंग उपान वपान पुनमक अत्या संभानबा अत्या पुनमक असिना ईश्वरगी मतिक मगुन ईश्वरगी नुंसिबदो सैथारिबनी अदुमोइना म हौजिति हाइरिबा पाप असिना सिगुंबा ईश्वरगी फजखरबा मपुंग फाखरबा पुनम असे मांगनखिरमे अदुमोइनमक हाइरिबा पापना सा फंखरबा पृथ्वी असिदजु हौजिक फाव अदुगुंबा ईश्वरगी नुंसिबा से अखोइना उरी ईश्वरदी नुंसिबनी हाइबसे अखोइना मयोन चोंखलिबा लैरांग खुदिंग पांबी खुदिंमक अमसुंग मना मसिंग अदु उचेक वयाजी खुदिंमकता ईश्वर नुंसिबा हाइबसे उई हाइबसे अखोइना खंगनि उचेक हिंगदा ओरसु सासनदा ओरसु ममा मसाबु नुंसिबा लैरिबा खुदिंमक असे कराइदगी हरकपनो ईश्वरदगी हरकपनी हाइबसे अखोइना खंगि अदुगा प्रकृतिदगी लैथोलगा ईश्वरदी नुंसिबना पिकथले ईश्वरदी असुक्के मतिक नुंसिबनी हाइबसे अखोइना प्रभु यीशु ख्रिस्टदा येंगलगा अखोइना ईश्वरगी नुंसिबसे अखोइना उबा फंगि जॉन 5:30 दा प्रभु यीशु ख्रिस्टना आई इसागी अनिंबा इसाई थंतना करिसु तौबा ngamde हाय अइना इसागी अनिंबा तौबा लाकपा नते अदुबु अइबु थाबिरिबा महाकी अनिंबा तौबनी अइना तालिबा अइना वाइलिबा खुदिमा अइगी वाइन असे असुंबनी अइना ताबा अदुगी मतुंगिन अइना वाइनबनी हाबदी इफाना मंगोंदा हाइपिबदुगी मतुंगना पुनम असे तौरिबनी तायंगपांदा प्रभुना लाकपसे मसागी अनिंबा तौनिंगाइ लाकपा नते इपा ईश्वरना महाना पीनिबा महाकी लमसत ईश्वरगी अदुगुंबा नुंसिबा दो खोइ मालम पृथ्वीदा प्रभु यीशु ख्रिस्टगी मपाना उनिंगाइगिदम उनुरुसो हाइना माना मालम पृथ्वीदा ताकपनी अदुगा सैतानगी लमसत असिजु ताकनिंगाइगिदम लाकपनी जॉन 6:30 आइता अमु हाइ अइना सरगदगी अइ इसागी अनिंबा तौनिंगाइ लाकपा नते इपागी अइबु थाबिरिबा महाकी अनिंबा तौनिंगाइगिदम लाकपनी हाइ जॉन 8:50 दा हाइ अइना इसागी मतिक मंगानगिदम अइ थिजदे अइ मंगाइरे अइ फरे अइना फबनी अइदी यामना मिनुंगसे चाउबनी थौजान हाइबनी हाइना प्रभु यीशु ख्रिस्टना मसागी अदुगुंबा मतिक मंगान अदु उनिंगाइगिदम लाकपा नत्ते हाइना असमना हाइ क्यादा नुंसि अइखरबा अखोइगिदम नुंसिखरबा प्रभु यीशु ख्रिस्टना इपा ईश्वरदगी फंगलिबा खुदिंग अदु महांगना अखोइदा पी महांगना अखोइदा पीखिरमी अमसुंग हौजिकसु महांगना अखोइगिदम पीदुना लाक्लिबनी सिनाउसा सरगदा अखोइना हाइबा असिगुंबा ईश्वरगी नुंसिगिबा असुके मतिक मिनुंगसे चाउबा ईश्वरगी लमसत ओइरिबा अदुगुंबा नुंसिबा ईश्वरगी आइन से मसी सरगदा खाइ सरगदा
ꯊꯨꯒꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯗꯒꯤ ꯄꯥꯕꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯂꯨꯁꯤꯐꯔ ꯏꯁꯣꯔꯅ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯇꯤꯛ ꯃꯉꯥꯜ ꯄꯨꯝꯅꯃꯛꯀ ꯌꯣꯝꯗꯨꯅ ꯁꯦꯝꯈꯤꯕ ꯂꯨꯁꯤꯐꯔ ꯑꯁꯤꯅ ꯁꯔꯒꯗ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯩꯕ ꯄꯥꯝꯈꯤꯔꯝꯃꯤ ꯑꯗꯨꯅ ꯁꯔꯒꯗ ꯂꯩꯔꯤꯕ ꯁꯔꯒꯗꯨꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯁꯦꯝꯕ ꯃꯄꯨꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯪꯁꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯖꯣꯏ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯤꯡꯉꯥꯏꯒꯤ ꯄꯥꯝꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯃꯍꯥꯛ ꯃꯆꯥ ꯃꯊꯟꯇ ꯊꯥꯒꯠꯄꯒꯤ ꯃꯄꯥꯟꯅ ꯂꯥꯟꯅ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯁꯔꯒꯗꯨꯠꯄꯨ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯁꯤꯗ ꯊꯨꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯊꯥꯛꯇ ꯊꯨꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯁꯨ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯍꯥꯏꯖꯟꯕꯒꯤ ꯃꯄꯥꯟꯅ ꯉꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯃꯝꯕ ꯑꯁꯤꯕꯨ ꯉꯥꯜꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯃꯨꯛ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯍꯜꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯩꯇꯥꯟꯒꯤ ꯅꯝꯊꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯊꯨꯒꯥꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯛꯄꯅꯤ 1 John 3:8 ꯑꯁꯨꯝꯅ ꯍꯥꯏ ꯄꯥꯞ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯗꯤꯌꯥꯕꯣꯜꯗꯒꯤꯅꯤ ꯃꯔꯝꯗꯤ ꯗꯤꯌꯥꯕꯣꯜꯅ ꯑꯍꯨꯞꯇꯒꯤ ꯄꯥꯞ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯐꯣꯔ ꯗꯤꯁ ꯄꯔꯄꯣꯁ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤꯒꯤꯗꯃꯛ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯩꯇꯥꯟꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯨꯠꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ 1 John 3:8 ꯍꯥꯏꯔꯤꯕꯁꯦ ꯄꯥꯞ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯌꯥꯊꯪ ꯊꯨꯒꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯩꯇꯥꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕꯅꯤ ꯁꯩꯇꯥꯟꯗꯒꯤ ꯍꯧꯔꯛꯄꯅꯤ ꯁꯩꯇꯥꯟꯅ ꯑꯍꯧꯕꯗꯒꯤ ꯄꯥꯞ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯁꯩꯇꯥꯟꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯁꯩꯇꯥꯟꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯝꯊꯥꯛꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯔꯥꯟ ꯏꯁꯣꯔꯉꯣꯟꯗ ꯊꯪꯖꯜꯂꯤꯕ ꯃꯔꯥꯟ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯃꯝꯕꯗ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯝꯕꯗ ꯇꯥꯍꯜꯂꯤꯕ ꯑꯩꯈꯣꯏꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯤꯕ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟ ꯇꯥꯍꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯁꯤ ꯃꯨꯠꯊꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯅꯝꯐꯨ ꯁꯥꯐꯨ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯗꯦ ꯁꯩꯇꯥꯟꯅꯗꯤ ꯅꯝꯐꯨꯗ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯅꯤꯇꯤ ꯑꯗꯨ ꯂꯩ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈꯛꯇꯪ ꯑꯩꯈꯣꯏꯗ ꯎꯠꯇꯨꯅ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯅꯨꯡꯁꯤꯕꯅ ꯏꯊꯤꯟ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯕ ꯍꯧꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯁꯣꯔꯅ ꯇꯧꯕ ꯄꯥꯝꯃꯤ ꯏꯁꯣꯔꯅ ꯅꯝꯐꯨꯗ ꯁꯤꯖꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯏꯁꯣꯔꯒꯤ ꯃꯤ ꯏꯁꯣꯔꯕꯨ ꯀꯦꯅ ꯆꯠꯍꯟꯗꯨꯅ ꯈꯨꯔꯨꯝꯍꯟꯕ ꯌꯥꯕꯅꯤ ꯑꯗꯨꯃꯛꯄꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯗ ꯃꯄꯨꯡ ꯁꯥꯅ ꯎꯠꯂꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯉꯣꯟꯗ ꯍꯜꯂꯛꯄ ꯑꯗꯨ ꯄꯥꯝꯃꯤ ꯃꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯅꯤꯡꯇꯝꯕ ꯋꯥꯈꯜ ꯅꯤꯡꯇꯝꯕ ꯇꯧꯅꯤꯡꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯨ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯤꯡꯉꯥꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯐ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯁꯦ ꯂꯥꯡꯈꯤꯕ ꯅꯠꯇꯦ ꯃꯁꯤ ꯏꯐ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯁꯦ ꯂꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯥꯞꯇ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯈꯪꯉꯤ ꯁꯩꯇꯥꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯄꯥꯞꯇ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯔꯣꯃꯥꯟ 6:25 ꯍꯥꯏ ꯑꯗꯨꯅ now to him that is of power to establish according to my gospel ꯑꯩꯅ ꯁꯟꯗꯣꯛꯈꯤꯕ ꯑꯐꯕ ꯄꯥꯎ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯕꯨ ꯆꯞ ꯌꯨꯡꯅ ꯁꯦꯝꯒꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯅ ꯑꯐꯕ ꯄꯥꯎꯗ ꯁꯟꯗꯣꯛꯂꯤꯕꯅꯤ according to the revelation of mystery which was kept secret since the world began ꯄ꯭ꯔꯤꯊꯤꯕꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯕ ꯑꯗꯨꯅ ꯑꯉꯛꯄ ꯐꯣꯡꯗꯣꯛꯄꯤꯕ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯤꯡꯉꯥꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯇꯥꯏꯕꯪꯄꯥꯟ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯃꯁꯤ ꯂꯣꯠꯇꯨꯅ ꯑꯩꯈꯣꯏꯅ ꯊꯝꯈ꯭ꯔꯕ ꯑꯔꯣꯟꯕ ꯑꯃꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯍꯥꯏꯔꯤꯕ ꯑꯔꯣꯟꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯐꯣꯡꯗꯣꯛꯄꯤꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯤꯕ ꯑꯔꯣꯟꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯇꯝꯗꯨꯅꯁꯨ ꯑꯩꯈꯣꯏꯅ
लोइब नायरो इसिनावसा ईश्वर की पांदमदा ईश्वरना मालम पृथ्वी सेंबिखिबा पुनम असिगी पांदमदा पाप हैबसे लेचनु लाक्सनु हैबसे ईश्वर की अपाम नते महांगना मसी लाकने हैबसे मंगजौना महान खंगी अदुबो हाइरिबा मसीगी तमथिखरबा पाप असे थेंगनानिंगाई की दमो महांगना चाकथुंग अदुसु महांगना थौरंग लाउरमी अदुना महांगना मालम पृथ्वी असिबो असुके मतिंग नुसिरमी अदुना मसीगी दमो महांगना आई महाकी अमतंग आइरबा मसानुपा असे मियोबना पापता तारबदे लेखा तारबदे मसीगी कनिंगाई की दमो पीगे हैना महांगना वारेबनकी ईश्वर महांगना वारेबनकी मदुदी जॉन 3 सेक्शन दा है कनागुंबना ईश्वरना मालम पृथ्वीबु असुके मतिंग नुसि अदुना महाकी अमतंग आइरबा मसानुपा पेबी कनागुंबना महाको थाजरबदे सिददुना लोंबा नाइदबा पुंसी फंगबा हैबसे ईश्वर की पांदमने मसीगी दमो अहानबा ईश्वर थौरंग तौखरबने लुसिफरना हाय आइसा 14 की 13 14 दा माकी थमोइदे है अइना सर्गदा वांगनी अइगी सिंहासना सर्गगी थवाम सक्सिंगी मथक्ता लेगिनी अइना ईश्वरगी निनसंग लोइरबा सिंग अदुदा अइना फंगनी नोंपो माइ अखोइना खा माइकैदा अवांग माइकैदा अइना फंगनी अइना लेचनचिंगी मथक्ता लेगिनी अइसे ngam ईश्वर वांग ईश्वरगुमना ओइगिनी है अदुना माकी थमोइदे ईश्वरदगी ख्रिस्टगी मथक्ता इपा ईश्वरगी मथक्ता पुनमगी मथक्ता महांगना लेगिनी हैबसे मसिना ईश्वरना सेंबिखरबा सर्गदु लुसिफर हैबसिना महांगना खनखिबनी मादी पुनम मंगोंदा नापन्ना तौबा इमंगाइरा हैबा वखल असिना लै अदुबो अमरोमदा येंगसे अखोइगी सेंबिबा प्रभु यीशु ख्रिस्टदी फिलिपियंस 2 की 6 7 दा है मा ईश्वरमक ओइब तारगसु मा ईश्वरग माने महांगना फावबा खनखिदे है अदुना मंगोंदा मिंगसत करिसु लौकिदे महांगना अखोइ मिनाय अमगी सक्तम लौकी अखोइ मिगुमना महांगसे सेमखि अचना तांग मिबगी सक्तम छौदुना महांगना लाखिबनि सिना मंगोंदा ईश्वर माने जायबा करिसु लैते नोलुपना बेक थनबा अखोइ बुसेंबिबनि अखोइ खोंग फावबा महांगना सामबिबनि अदुगुंबा गोल तुलै अदुगा ईश्वरना मोजेस की मपाना इस्राएल सिंगी दा खोइना हाय आइजा Exodus 20 की 8 असना let them make me a sanctuary that I may dwell among you aina makoi ki marakta laini gi tama ai ki laisang ama sembiu ai ki laina ba laisang ama sembiu hai masigi ma haibe gi athadi ishona matang phading da ma ki khando khraba mi sing asigi marakta itattatna loina duna ai da pangal thongna ai da loksing amasung ai da thaujan pipituna pa khudum ase khudum saningai gi tama ishona laiba pame habsini John 1 की 14 दा option hai khrabni aduna show je प्रभु यीशु कृष्ण अखोइगी सदों ओरकी अदुगा टेबरनेकल अमोंगा साइबने अखोइगी मरक्ता महांग लई हैबसे मसिदई अदुगा अखोइना ताकपिरबा थौजानगी डॉक्टर खुदिमक्ता ईश्वरगी हरआउबगी अखोइदा पिपिखरबा वासक खुदिमा ईश्वरना नुंसिबदगी तौरिबा थबक खुदिमा अदु अखोइ खुदिमा पृथ्वीदा लैबा अखोइना प्रभु यीशु कृष्ण पुंसिदा सिंगजलिबा खुदिमा असे मसिदगी अखोइना ईश्वरना अखोइगी लोइनबी हैबसे अखोइना मतम खुदिंगदा काउखुमजी सैताना ईश्वरगी नुंसिबगी आइन लो असे मसी मसाइगो इजबत थिबा लोनी हैना मांगना हाय मसी अखोइना खैतौंदसु इनबा सुंगंगमलो हैना सैताना मरान सिदुना लागलिबनी अदब हिब्रू 2 की 17 दा है प्रभु यीशु ख्रिस्टदे अखोइ मियबगुमना चामाना अखोइ मियबगा चामाना माक्से सेमखि अदग हिब्रू 4 की 5 दे प्रभु यीशु ख्रिस्ट हिराम खुदिमक्ता अखोइगुमना महाक थेमखि अदुबु महाक पाप तौखिदे है अदुना प्रभु यीशुना तायंग पांदा लाकपसे मी अम ओइना महाक लाकपुनी होय महाक ईश्वरजु ईश्वरने अदुबु तायंग पांदा लाइरिंग मतमदा अखोइना थेंगनगदबा अवाबा अखोइना पुगदबा अरुंबा पोलुम अखोइना तत्तना तालिबा पाप की अथेंबा लाइरिबा खुदिंग असे प्रभु यीशु ख्रिस्ट मसामना हक थेंगना लोइना थेंगनखि अदुना माना फाले पृथ्वीदा लाइरिंगदा महाक की ओइबा मसाई ईश्वरगी ओइबा शक्ति अदो असिगुम पाप सिंग सैतानबु खुदुम चंबा मागी अथेंबा अवाबा क्यासे मायंगनबा मतमदा महान कैतुंगदा महान सिनकिदे महाक मी अम ओइना सैतानगी अथेंबा सिंग अदो थेंगनखि अदुगा ईश्वरदगी पांगल फंगदना महाना खुदुम चनखि मसी अखोइगिदमक खुदम ओइनिंगे अखोइसु ईश्वरदगी पांगन फंगबगी मपाना अखोइजु सैतानगी अथेंबा खुदम असे खुदम चनबा ngamuni पाप खुदम असे थातोकपा ngamuni हैबसे मसिना अखोइना मान ताकपिरेबनी
Psalm 40 hai, I delight to do thy will, oh my God. Yeah, thy law is within my heart. Ishor aidi nanggi aning matabu manaki law to iki thamoy da lai hamni. Habli mahang na tawtoriba khudima ishor gi ain gi nungsibagi ain asigi matungna tawribani. Prabhu Jisu Krista gi miyoybagi lamsat asigi mapana Kristana aikoi miyoybaga samnai. Mahaki ishor gi oiba mahaki maramsat asigi mapana ishor gi singasan aduda mahang chena pai. Mi ama oina mahana ikoida haiba inbigi kudam pirami ishorgi macha nupa ama oina mahana ikoida ishorna haiba inningai gi shakti ado hoji piri aduna Prabhu Jisu Kristna ikoi miyoba se na thengnagada wana je ma sama na thengnagrabni aduna ikoina khangba ngamdaba awaba kudimo ikoina monda sangjaba matamda mahana shakti piraga ikoi punsida laiba pap khudima se khudum sanba ngamgani habni ishorna ikoi loinabi haiba se haiba ishorna Emmanuel haiba asina paapdagi aikoibu kanbibagi ko soidraba adu lengdraba sakhi adu masina oiribani aduga ishorgi logi sagigi oiba nungsibagi lo ase masibu inba ngamningai gidama saktini haibse aikoina matam khudingda kaugumsi Emmanuel haibasina paapdagi akoi ishorgi mapana Kristagi mapana aikoibu kanbiba ngammi ishorgi ainsing ase Kristagi mapana Kristana aikoida piba thaujangi mapana aikoina inba ngami haibse aikoina kaugumsi ada Philippians 2 gi aitaju hai aikoina sai pakraba aduni mahangna sidri phawba ma haiba inkieba cross asiba phawba mahangna haiba inki mahangna mi nokna mahang mi ambakimna oiki habni aikoina sidri phawba aikoina ishoda makha ponduna Krista ki thaujan phangduna aikoina pap tawduna aikoina hingba ngami habsine Isaiah 53 gi 5 ta hai mahangna aikoina pugadaba paapki dandi do aikoigi damak mahangna asokpa nangkibani hai aduna aikoigi paapki damak mahakpu mahaki mangonda saifam phukibani mahaki masada sohankibani aikoigi mahaki saifamna aikoigi ngonda ingtha tapthapa oiribani habse aikoina kaugumsi Kristagi punsi mahangna sibiba asigi mapana Prabhu Jisu Kristna paamna mangankraba paamna purakkraba amangbase masidagi kanbibado masidagi amona kanbibado madudagi hena Kristana cross asibiba mahaki punsi mana hingkiba asina phangankrabani habse aikoida kaugumsi saitangi pandamdi ishorga aikoigi marakta matam khudimaki oina khaidoknaduna paap tawraga khaidoknahanduna leiba habse saitangi pandamni adubu Kristadi kedoba aikoina Kristagi mapana aikoina ishorda punduna aikoina paap su tawdaba mi amagumna leiminaba pamba habse ishorgi apamani aikoina Ephesians 3 gi 10-11 dasu asumna hai ishorna mahaki sarski mapana ishorgi mapana idarba nungsiba se sargada leiriba angamba thausin pangan sakti jihadi sargadu sing leiriba khudingma asida masi khanganba se pami masigi damaktani masi khanganingai gidamak masigi pandam ase Kristagi mapana masi khanganingai gidamak ishorna lomba naidabdagi hona masi aikoina plan tawduna thorang langduna lakhrabni habse aikoina kaugumsi punamak Prabhuna taingpanda lakpase sargada leiruriba sargadu khudingmaki makoigi shekor makoibu matam khudingda ishorda yamna phabani habse makoibu uningai gidamak makoida khanganingai gidamak amasung aikoibu pap kaningai gidamak Prabhuna lakpani habse aikoina matam khudingda kaugumsi aduna Kristagi akoina kanbibagi thabak asigi mapana ishorgi sarkar ase chummi ishorgi aina se chumme haina mana utkrabani aduna ishordi asukki matin nungsibani habse mana pongdi saitana sidiba maran khudimuk loinamak masi khudimuk ase mayek sena khangankrabani maki maram chat ase uthokrabani amuk ikoina paaba habse amona ishorgi makta hobase masi ikoina Prabhu Jisu Kristagi nasibiki asigi mapana amuhana laklaroi paaba habse amuhana sargada amasung university amuhana laklaroi adu lokmanaidaba amdi lokmanaidaba aikoina leiba matamda aikoi lekha taba adudagi aikoibu kallakani akoi masagi oijaba thadokpa nungsiba haibsina sarga amasung prithibida leiriba mipum khudingmase ishorga aikoina
ꯀꯥꯏꯔꯣꯏꯗꯕ ꯂꯤꯄꯨꯟ ꯑꯃꯅ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯄꯨꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯤꯅꯥꯎꯆꯥ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯆꯠꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯥꯞꯀꯤ ꯁꯤꯔꯥ ꯐꯪꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯨ ꯑꯃꯣꯠꯄ ꯆꯩꯐꯝ ꯑꯃ ꯂꯩꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯂꯩꯁꯦꯝꯒꯤ ꯑꯃꯣꯠꯄ ꯗꯥꯛ ꯑꯃ ꯂꯩꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯃꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯊꯥꯛꯀꯅꯤ ꯄꯥꯞ ꯁꯨꯡꯆꯪ ꯆꯪꯗꯕ ꯄ꯭ꯔꯤꯊꯤꯕꯤ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯋꯥꯡꯅ ꯊꯥꯡꯀꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯍꯤꯡꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯁꯤꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯅ ꯁꯤꯕꯤꯈꯤꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯅ ꯍꯤꯡꯈꯤꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯇꯦꯕꯔꯅꯦꯀꯜ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯃꯁꯤ ꯔꯦꯚꯦꯂꯦꯁꯟ 21:3ꯗ ꯍꯥꯏ ꯕꯤꯍꯣꯜ ꯌꯦꯡꯉꯨ ꯗ ꯇꯦꯕꯔꯅꯦꯀꯜ ꯑꯣꯐ ꯒꯣꯗ ꯏꯁ ꯋꯤꯠ ꯃꯦꯟ ꯏꯁꯣꯔꯒꯤ ꯂꯩꯐꯝ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯃꯤꯒ ꯂꯩꯃꯤꯟꯅꯔꯦ ꯍꯤ ꯋꯤꯜ ꯗ꯭ꯋꯦꯜ ꯋꯤꯠ ꯗꯦꯝ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯒꯅꯤ ꯗꯦꯠ ꯁꯦꯜ ꯕꯤ ꯍꯤꯁ ꯄꯤꯄꯜ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯒꯅꯤ ꯒꯥꯗ ꯍꯤꯝꯁꯦꯜꯐ ꯁꯦꯜ ꯕꯤ ꯋꯤꯠ ꯗꯦꯝ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯃꯈꯣꯏꯒꯤ ꯂꯣꯏꯅꯒꯅꯤ ꯑꯦꯟ ꯕꯤ ꯗꯤꯌꯔ ꯒꯣꯗ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯂꯣꯏꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯁꯤꯡꯍꯥꯁꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯒ ꯑꯍꯨꯝꯁꯨꯕ ꯁꯔꯒꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯅ ꯑꯅꯤꯁꯨꯕ ꯂꯥꯛꯂꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯄꯥꯞ ꯑꯁꯤ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯩꯒꯅꯤ ꯃꯁꯤꯅꯤ ꯏꯝꯃꯥꯅꯨꯑꯦꯜ ꯒꯣꯗ ꯋꯤꯠ ꯑꯁ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯑꯍꯧꯕꯗꯒꯤ ꯂꯩꯁꯦꯝꯕꯗꯒꯤ ꯏꯁꯣꯔꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯦ ꯄꯥꯞ ꯇꯥꯔꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯅ ꯁꯤꯕꯤꯕꯒꯤ ꯃꯄꯥꯟꯅ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯂꯤꯕꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯔꯒꯗꯁꯨ ꯏꯁꯣꯔꯒ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯣꯏꯅꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯄꯥꯄꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯆꯪꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯆꯪꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅꯤꯡꯉꯥꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯌꯦꯠꯄ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯄꯥꯞ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯞ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯄꯤꯁꯜꯂꯒ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕ ꯐꯪꯗꯨꯅ ꯄꯥꯞ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯗꯨꯅ ꯁꯩꯇꯥꯟꯒꯤ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯕꯤꯕ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯁꯛꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯧꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯜꯂꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯏꯆꯤꯟ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯩꯁꯦꯝꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯆꯪꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯔꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯈ꯭ꯔꯦ ꯄꯥꯞ ꯇꯧꯈ꯭ꯔꯕꯁꯨ ꯏꯄꯥ ꯄ꯭ꯔꯚꯨꯕꯨ ꯊꯥꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯤꯡꯒꯠꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯗ ꯄꯥꯡꯒꯜ ꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯏꯄꯥ ꯂꯩꯔꯤ ꯏꯄꯥ ꯑꯗꯨꯒ ꯑꯔꯣꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯥꯞ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯂꯣꯏꯅꯗꯨꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯅꯍꯥꯛꯀꯤ ꯐꯖꯈ꯭ꯔꯕ ꯋꯥꯁꯛ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯍꯥꯛꯀꯤ ꯑꯃꯇꯪ ꯍꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ